Landslide thoktunna mi kayagi punsi manghankiba None district ki manung chanba makhwam 2016 gi January tang mari gi nongalamdaida Richter scale 6.7 yauna akanba earthquake thokiba adugi Epicentre gi akoibada leiba mafam ama oiramle. Mafam asida haujiksu lineament haibadi manung hoduna leiba achoubo laikrak ani leiri. Lineament leiriba mafamsing asi matam ama hektada kintharakpa yai. Maram aduna mafam asigi akoibada mi changba amasung mi leibada khudong thiningai oi haina Department of Science and Technology gi makhada leiriba Manipur Remote Sensing Application Center gi expert amana phongdorakli. 2016 da thokiba akanba yuha haba adugi Epicentre asi mafam asiga nangnana leiba marang chingi matonda oikhi. Landslide thokliba mafam asi marang chingi saruk ama oina leibani. 2016 da thokiba earthquake aduda Epicentre oikiba mafam asida center gi Department of Space amasung Manipur Remote Sensing Application Center gi timna chatuna survey ama chathabada lineament kaya Epicentre oriba mafam asigi akoibada leiba thengnakhi. Mafam asigi lehaw asisu chachenba watpa disang cell haina khangnaba lehaw aduna semani. Masigi mathakta earthquake na ningkhaikibagi leiriba lineament sing asida 2016 dagi hauraga ngasi phawbada nong chubadagi ising kaya changchinduna leirakpaga loinana manungda isingi chang yamna wangna tungchinbana maram oiraga landslide asi thokpani haina expert asina phongdokli. Mafam asigi khwaidagi laibak thiba ama hairagadi lineament leiriba mafam asigi akoibada amasung landslide thokliba mafam asigi akoibada uwa amata hauramdaba asini. Uwa haudabana maram oiraga mafam asigi lehaw phajinduna thamgadaba adu ngamdabani. Marang chingi landslide thokliba mafam asida haujiksu achouba lineament ani leiri. Mafam asida matam ama hektada makhatana landslide tholakpagi oithokpa leiba maramna mafam asigi akoibada mi changba laisenba amasung construction tawbada khudong thiningai oi. Lineament leiba mafam asida territorial army gi camp sajinba asi mangjaunana khangdaba natraga yengchilhodaba oigani. Marang chingi akoibada haujik railway line gi achouba tunnel hutliba asisu hana lineament laikhiba mafam oibana kupna yengchilhoba chungani.